Hojiki matam asida nupasu hero nupisu heroine yengs akhoi musalman ichani chesing ichini naw sing mayam asi musalman amu oibagi niyam de hinglibra haibadu munni yengminase akhoi khangminasing asi wa akan biyar ko suyai waro bigano mayam yengo chakhalakpagi matung inna nupasu masagi phone do videos nam reels semba adug upload to story de thammo upload to kishu kaidi afwa lambi da mingon da afwa takpa Allah amasung rasul na yagda mong da taw adu natti haiba nupi sing su yengsi photo kapkani parda tawdana videos namgani dialogue tawgani aduga reels semba Facebook story da thamba WhatsApp status da thamba tawruba khudingmaksi Allah amasung mahaki nungsiba rasul sallallahu alaihi wasallam gi apambagi mayok ta ngakta taw karigino ekhoi gi wakhalsi khan thabang ngamdabage haibu yengsi maga khangnaba nupi bo oibi ai natragan mahaki nupi bo oibi ai photo punna kaminagani aduga upload tawgani aduni adani haigani mahaki girlfriend organa mahaki maramda thagatgani upload tawkhraba matung hafta ama fadringaida nupi du kaina re aduni adani nupi du damuk blame to bir nungsi khraba sing nahangna upload tawriba photo sing adu video sing adu nahaki babana imana natraga nathakhan banayam sing sagaina tagi ahlaman mayam amani yengli bane uri bane yeng hallo afaba thabakta nataw tamjaba yaba mawngda adu dinate matam amada nupi singna maulana sing natraga nupa sing uba matamda maulana sing lai mesap sing lai anupa sing lai haina machi maram thinaram leisan rami chensan rami udana ba haidu haujukti nupa urga hena thekat pe hel kana gi darkar oide ikai ba haibu macher ma phawla ide kana ima kana baba kana yamba kana likai gi yamba ithak thongba yengde adumaknani phattaba photos kya videos kya yengba yadaba kya upload torpudi kai ba phawdribadu film gi dialogue tobudi kai ba phawdribadu kummelo ena film kumme husi hero oire heroine oire nupa su hero ngaktani nupi su heroine ngaktani karigino adu yam gyan tadribasu yengse baiko tawriba maholasi yengse ekhoina tawriba thabgasi chummibra natraga lalibra muktang khanthaduni yengse ekhoina tawriba thabgasi Allah masung mahaki nungsiba rasul sallallahu alaihi wasallam ni yaba thabgla natraga yadaba thabgla khantharga muktadi yengse aduga mana Facebook WhatsApp YouTube Instagram leiriba social media singasi niyam chumna sijinabiyo achumba lambi de sijinabiyo aranba lambi de sijinabigano yengse khoi ngasi phattaba yengba yadaba videos kaya photos kaya viral oil photos videos singadu share tawraga gunagi thabuk singadu mingonda yenghalli khomi siyengo haiduna khomli guna khomi aita natana yengli baita natana atopa sungsu guna oina bagidamak phattaba thabgadu yenghalli ekhoi wakhalsi ke amna khanthaba yawdriba aduga afaba thabak Allah masung rasul gi wari bayan hadis tawriba mayam asidi share tawdri yengse ekhoi gi wakhalsi chummi natrag lali afaba thabak tadi tappa tawdaba nate tawbu mayam amalai adu percentage khajik tang oi hai phattaba thabak di khumang chawsan bani hele afaba thabak ti thin thaba leitana tawgadabadu tawdi ha phattaba thabak di mikup phadan tawwi ha aduga mana adomna Facebook pairiba matam khudingmakta adomgi mobile aduna adomse monitor tawrga leiribani ko si khangjan gadaba aigi camera on tawjugasu camera aduna aibu record tawrga leiribani aibu khanglibani aigi location du on tawdragasu aisi mafum kadai da leibano haibasi khanglibani nasagi phone du dagi nahak labna chen ba sungam ngam loi madugi araiba example amadi nahangna nahaki social media platform amada YouTube to boy bi Facebook to boy bi nahangna nahaki apamba thabak ma yengi natraga taw nang interest oiba poching adu
adu khakta nangi screen adu da ayamba thoklakani YouTube to oiro ayamba recommend to bisi naki interest oiba video sing recommend to kan have Facebook na YouTube kari ko manahag bayan ngakta tare English ko ibi ay Urdu ibi ay Hindi ibi ay Manipuri ibi ay ayamba bayan ngakta haidi adugi nangi niche haibidi nang na pam liba content do adugo mari leina ngakta recommend to kan YouTube nang film ngakta yang film ngakta ayamba recommend to kan adugi nang mathong cha da basing yenge mathong cha da ngakta ayamba recommend to kan adugo chamana na Facebook to adura na ki mi aduna fatta ngakta yenge fatta ngakta recommend to kan Facebook maramdi na ki interest fatta ba dudane kari ko manhanga afaba thabakta samna habidu Quran amasung hadith bayan na chingba tari natruga atop afaba thabak singi maramdi yenge knowledge tan san ba yaba adur gadi Facebook amasung YouTube na nahangna pam liba du recommend tor kane habidi na ki screen da adugi niche adugi content ngakta lakane aduna aina haning budi Facebook YouTube season ba matamda achumba afaba ngakta yengbiu TVU search to biu nahangna fattaba yengba yadaba kaya sing thire adu ngakta recommend tor kani adugumba mayam du recommend tor tana ba advertise laktana ba solution am khangne ba in hijers afaba ngakta tabiu yengbiu knowledge oi biya ba kaya yengbiu Allah musunga sulna yaba yengbiu tawbiu tasenga thamoy si amna nungaiti ngsi ekhoi muslim samaj si da tawriba mong matawus islam gi chatnabi gi wang bada ngakta ni chalib tuition chale nupi magno pama hale nupi magno pama lambi lama khang da su ikai ba haibadu machira bat leiti khe kha law khong la ga chatpa game sanar ga chatkani isai phong na thar ga chatkani hojuk phawd asum na tawri chahi kharag matung da dikari oi gari islam gi chana bising thado la ga pelibra wal masapum bana islam da changlakli lep leitana changlakli islam gi mataw tamlakli yeng se bai khoi mukti yeng se ai na tawri ba thapga si chummi natraga lali haibudi yeng se thabaga ma tawba matamda Allah masung ma hakin musib rasul sallallahu alaihi wasallam na pamdabra yadabra haibadu yeng daga khallaga khangdraga su akhangbuda hanglaga tawse thabaga ma tawba matam hekta tawroi se wakhal si yamna munna khantha se nongmadi khoi soidana siredabani ngasi aina nahakna mahakna thamlam libi status do reels do mathong cha do video sing do viral oikhre upload tor matung da mahak sikhre matam khargi matung da mahak ti sikhre mahak video sing reels sing adu di viral oi hori TikTok da WhatsApp da Facebook da yeng hori mayam na di pam ni yeng hori kanana kakani kaklaroi mahak na torumba posting adu adumaga adum laigani kanamana ka aroi matam du da mahang na leiringai matam da sidungai matam da harau na yamna phajai kaina khallaga thagalamme upload toram mahang na sikhru matung da di mahaki mama pa sagai na ta yamsung mayam ba leiriba mathak thong ba sing adu ikai ba nang makhoi na su yeng hori bani mathong cha da video sing adu mahakti sikhre habisu khangli bani kari oiruni karamba mong da lelu gani wakhal si khallo ba amuktan khallo afaba thabak khatang tawminasi Allah masung hakin musib rasul sallallahu alaihi wasallam na apam ayaba thabak adu khak tawminasi musira bichri nausing haizik wahi wata sing sikhar kan ba yawr ba sungak pi gani ngasigi ekhoi gi samaj si da tawriba thabak sing yang heidaba u heidaba ngaktani thamois na sum penja da duna haijib waro biroi ekhoi phatta thabak ya ma toram labasu wakhal mun khan tharga hongdoknaba semdoknaba kan honaminasi afaba thabak akta tominasi phattaba yengba toksi phattaba post to toksi chatkadaba lambi chattaba chatloidaba lambi da chatpa tawgudaba thabakna tawdaba tawroidaba thabak taw asini ngasi khoina tawriba amuktang di khan tharaga munna khan tharaga yengbi aina tawriba si chumbra natraga lanbra haibtu nusir bisri nausi Allah masum hakin nusib rasul sallallahu alaihi wasallam apamado kunsi silena bakkan khona minasi